Meding tabiriba pumnapu GORBACHOV na ahan makta taramna okchari amadi ngasigi video asidi Telsa haiba company asina matam kuinagi mamangdagi hauna anouba yamnamak revolutionary oiba phone ama launch tawgani haina tariba phone adugi matangda semjaba video ni video asibu miyang tabiriba singna video asibu like tawsinbiramu amadi share tawbiramu ngasigi video asi matang asida haujarage matam kayagi mamangdagi Telsa haiba company asina mobile phone gi section da yamnamak revolutionary oiriba phone ama launch tawgani haibagi rumor kaya tapa phangkli hairiba smartphone gi section asi hojikki matamda yamnamak fast growing oiriba industry oibana maram oiraga Telsa hairiba company asina su soidanamaki phone ama launch tawgani haiduna rumor amadi render kaya uba phangkli hairiba phone asigi maming asi Telsa Model Pi haina khangnari phone asi Starlink ka satellite ka link tawduna anouba makhalgi yamnamak revolutionary oiba network ki matangda adomna prithvigi mafam ama hektada leiba taragasu soidanamaki network soidana phanglagadaba adugumba phone ama oigani haina company asina claim tawri hairiba phone ansina rigumba launch torokpa taragadi phone asimak puduna adomna Mars ki planet ta puduna chatpa taragasu soidanmak kisinaba yagani haiduna company asigi mapu Elon Musk na claim tawri phone asigi matangda akupa marol khangbiningba taragasu channel asida mangjaunana video ama semduna hapkatchakrabani hairiba video aduda akupa details sing khangbinabagi damakta yengbinaba molokchari loinana ngasigi video ki description amadi I button da soidana video adugi link su hapsaramgi phone asida Neuralink ki feature hapchanduna adomna khaliba wakhal adumak phone asida thabak oina othonba yanabagi technology na chingba phone asida bigani haina company asina claim tawi hairiba phone asi karigumba launch torokpa taragadi mobile phone gi section da yamnamak revolutionary oiba phone ama oigani haiduna mayamna panari phone asigi mamal asi hojik fawbagi oina rumor kaya taba phongjari amadi hairiba rumor sing asigi matung inna Indian currency da lupa lakh amaga makhai changda launch toraba yai haina panari amadi hairiba phone asi yamnamak revolutionary oiba features kaya pirakadaba phone oibana soidanamaki premium oiba price range da launch toraba yai haina panariba phone makal amani phone asigi matangda akupa marol khangbinabagi damakta channel asida mangjaunana hapkatchakraba video aduda changduna yengbinabagi damakta su nolokchari Masining asigi Telsa Model Pi gi matangda semjaba video asibu miyang tabiribasina video asibu like tawsinbiramu channel asibu subscribe tawribasina su channel asibu subscribe tawsinbiramu tungda su asigumlaba nungairaba video kya yengbinabagi damakta channel asibu subscribe tawsinbiba amadi notification bell da nambiba kawbiganu asigi oinadi video asi matang asida loisinjari tungda anouba video amada amuk thengnarasi matam adu fawgi damaktadi mayam punamuktagi kainabagi athang nejari